ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯀꯩꯅꯣꯗ ꯑꯣꯏꯅ ꯇꯧꯔꯁꯦ ꯕꯥꯔꯀꯣꯗꯇ ꯇꯧꯔꯁꯦ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯩꯅ ꯊꯥꯒꯠꯄ ꯚꯤꯗꯤꯑꯣꯁꯤꯡꯁꯦ ꯀꯩꯅꯣ ꯑꯩꯈꯣꯏ ꯕꯥꯔꯀꯣꯗ ꯉꯥꯛꯇ ꯈꯣꯡꯕꯅꯦꯀꯣ ꯕꯥꯔꯀꯣꯗ ꯉꯥꯛꯇ ꯈꯣꯡꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯔꯗꯤ ꯑꯣꯄꯟ ꯀꯣꯗꯁꯤꯗꯤ ꯃꯁꯤꯡ ꯌꯥꯝꯅ ꯂꯩꯇꯕꯅꯤꯅ ꯑꯩꯈꯣꯏꯅ ꯁꯤ ꯁꯥꯔꯞ ꯑꯗꯒꯤ ꯗꯤ ꯁꯥꯔꯞ ꯑꯗꯒꯤ ꯕꯤ ꯐ꯭ꯂꯦꯠ ꯑꯗꯨꯒ ꯖꯤ ꯁꯥꯔꯞꯀꯨꯝꯕ ꯈꯣꯡꯕꯗ ꯐꯔꯛ ꯇꯥꯔꯦꯕꯀꯣ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯐꯔꯛ ꯇꯥꯔꯛꯄꯅꯤꯅ ꯕꯥꯔꯀꯣꯗꯇꯗꯤ ꯁꯤ ꯂꯣꯏꯅꯃꯛꯁꯤ ꯂꯣꯏ ꯌꯥꯎꯔꯕ ꯕꯥꯔꯀꯣꯗꯇꯗꯤ ꯑꯩꯈꯣꯏꯅ ꯈꯣꯡꯅꯤꯡꯕ ꯑꯗꯨꯝ ꯈꯣꯡꯕ ꯂꯣꯏ ꯌꯥꯔꯦꯕꯀꯣ ꯑꯌꯥꯝꯕꯅ ꯑꯗꯨꯒ ꯁꯦꯞꯁꯦ ꯃꯔꯨꯑꯣꯏꯅ ꯕꯥꯔꯀꯣꯗꯀꯤꯗꯤ ꯁꯦꯞꯁꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯦꯡꯗꯅ ꯂꯩꯔꯒ ꯃꯐꯝ ꯈꯛꯇꯪ ꯁꯨꯃꯥꯏꯅ ꯍꯣꯡꯗꯣꯛꯑꯒ ꯀꯣꯗꯁꯦ ꯑꯣꯟꯕ ꯌꯥꯏꯕꯀꯣ ꯑꯗꯣ ꯑꯣꯄꯟ ꯀꯣꯗꯇꯗꯤ ꯁꯤꯁꯦ ꯌꯥꯗꯦꯕ ꯑꯣꯄꯟ ꯀꯣꯗꯇꯗꯤ ꯕꯥꯔꯀꯣꯗꯀꯤ ꯑꯣꯏꯅꯗꯤ ꯁꯨꯞꯅꯒꯤ ꯁꯤꯇꯪ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯖꯤꯇꯪ ꯈꯪꯈꯤꯕꯁꯤꯅ ꯁꯤꯒꯤ ꯈꯨꯄꯥꯏꯁꯤ ꯆꯞ ꯃꯥꯟꯅꯅ ꯁ꯭ꯋꯥꯏꯗ ꯑꯃꯨꯛ ꯄꯥꯏꯕ ꯃꯇꯝꯗ ꯑꯦ ꯂꯥꯛꯑꯅꯤ ꯕꯤ ꯂꯥꯛꯑꯅꯤ ꯁ꯭ꯋꯥꯏ ꯄꯥꯏꯔꯒꯅ ꯑꯦꯐ ꯂꯥꯛꯑꯅꯤ ꯑꯗꯨꯅ ꯁꯤꯒꯤ ꯁꯦꯞꯁꯦ ꯑꯃꯅꯤ ꯈꯛꯇꯪ ꯈꯪꯅꯔꯒ ꯀꯣꯗꯁꯦ ꯃꯈꯜ ꯃꯌꯥꯝ ꯂꯣꯏ ꯈꯣꯡꯕ ꯌꯥꯏꯕꯀꯣ ꯑꯗꯨꯅꯅꯦ ꯑꯩꯅ ꯑꯌꯥꯝꯕꯅ ꯕꯥꯔꯀꯣꯗꯇ ꯑꯣꯏꯅ ꯁꯤꯖꯤꯟꯅꯩꯁꯦ ꯑꯗꯨꯅ ꯉꯁꯤ ꯚꯤꯗꯤꯑꯣꯁꯦ ꯕꯥꯔꯀꯣꯗꯁꯦ ꯀꯃꯥꯏꯅ ꯈꯣꯡꯒꯦ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡꯗ ꯈꯔ ꯎꯠꯆꯔꯛꯀꯦꯀꯣ ꯕꯥꯔꯀꯣꯗꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯀꯃꯟ ꯑꯣꯏꯅ ꯕꯥꯔꯀꯣꯗꯁꯦ ꯁꯦꯞ ꯑꯅꯤꯈꯛꯇꯒꯤ ꯐꯣꯔꯝ ꯇꯧꯋꯦꯕꯀꯣ ꯁꯦꯞꯁꯦ ꯀꯩꯀꯩꯅꯣ ꯍꯥꯏ ꯀꯥꯟꯗꯨꯗ ꯑꯦ ꯁꯦꯞꯁꯤꯃ ꯂꯩꯔꯦ ꯑꯗꯨꯒ ꯏ ꯁꯦꯞꯁꯦ ꯍꯥꯟꯅ ꯑꯣꯄꯟ ꯀꯣꯗ ꯈꯣꯡꯕ ꯃꯤ ꯑꯣꯏꯇꯥꯔꯗꯤ ꯑꯦꯁꯦ ꯈꯪꯉꯝꯃꯅꯤꯀꯣ ꯁꯤꯒꯤ ꯁꯦꯀꯦꯟ ꯊꯥꯔꯠ ꯐꯣꯔꯠ ꯁ꯭ꯇ꯭ꯔꯤꯡ 2 3 4ꯒꯤ ꯁꯦꯀꯦꯟ ꯐ꯭ꯔꯦꯠ ꯍꯥꯏꯇꯥꯔꯦꯀꯣ ꯀꯥ ꯑꯃ ꯑꯅꯤ ꯁꯨꯕꯁꯦ ꯁꯤꯗ ꯃꯣꯏ ꯑꯍꯨꯝꯁꯦ ꯁꯨꯃꯥꯏꯅ ꯄꯥꯏꯕ ꯅꯠꯇ꯭ꯔꯒꯅ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯈꯨꯠꯅꯥꯝꯗ ꯄꯥꯏꯔꯁꯨ ꯌꯥꯏꯀꯣ ꯁꯤ ꯑꯍꯨꯝꯁꯦ ꯅꯝꯃꯒ ꯑꯦ ꯈꯣꯡꯒꯗꯕꯅꯦꯕꯀꯣ ꯁꯤꯒꯤ ꯃꯊꯛꯀꯤ 6 ꯁꯨꯕ ꯁ꯭ꯇ꯭ꯔꯤꯡꯁꯦ ꯀꯥꯟꯊꯣꯛꯑꯒ ꯃꯈꯥꯒꯤ ꯁ꯭ꯇ꯭ꯔꯤꯡ 5ꯁꯦ ꯈꯣꯡꯉꯒ ꯑꯦꯁꯦ ꯑꯦ ꯈꯣꯡꯉꯤꯅꯦꯕꯀꯣ ꯁꯤ ꯑꯦ ꯂꯩꯔꯦ ꯁꯤꯒꯤ ꯁꯦꯞꯁꯦ ꯑꯃ ꯈꯪꯕꯤꯔꯣꯀꯣ ꯑꯍꯥꯟꯕꯗ ꯑꯗꯨꯒ ꯁꯦꯞ ꯑꯃꯅ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯏ ꯁꯦꯞꯁꯤꯅ ꯊꯥꯔꯠ ꯁ꯭ꯇ꯭ꯔꯤꯡꯒꯤ ꯐꯥꯔꯁ ꯐ꯭ꯔꯦꯠꯇ ꯄꯥꯏꯔꯅꯤ ꯑꯗꯨꯒ ꯁ꯭ꯇ꯭ꯔꯤꯡ 4ꯀ 5ꯀꯒꯤ ꯁꯦꯀꯦꯟ ꯐ꯭ꯔꯦꯠꯇ ꯁꯨꯃꯥꯏꯅ ꯈꯨꯌꯥꯏꯒ ꯈꯨꯅꯤꯡꯊꯧꯒꯅ ꯄꯥꯏꯕ ꯈꯨꯌꯥꯏ ꯈꯨꯅꯤꯡꯊꯧ ꯁꯨꯃꯥꯏꯅ ꯀꯥꯈꯠꯂꯛꯄ ꯅꯠꯇꯦꯀꯣ ꯈꯨꯌꯥꯏꯅ ꯃꯊꯛ ꯊꯪꯉꯒ ꯈꯨꯅꯤꯡꯊꯧꯁꯤꯅ ꯃꯌꯥꯏ ꯊꯪꯍꯟꯕꯀꯣ ꯁꯤꯅ ꯀꯩꯅꯣ ꯏ ꯑꯣꯏꯗꯣꯏꯕꯀꯣ ꯏꯁꯤꯗꯗꯤ ꯁ꯭ꯇ꯭ꯔꯤꯡꯁꯦ ꯄꯨꯂꯞ ꯈꯣꯡꯒꯅꯤ ꯉꯁꯥꯏ ꯑꯩꯈꯣꯏ ꯑꯦꯗꯗꯤ ꯁ꯭ꯇ꯭ꯔꯤꯡꯁꯦ ꯃꯊꯛꯀꯤꯁꯦ ꯈꯥꯛꯑꯝꯃꯒ ꯃꯈꯥꯏꯇꯪ ꯈꯣꯡꯕꯅꯦꯕ ꯑꯗꯨꯒ ꯑꯦꯁꯤꯗꯗꯤ ꯁ꯭ꯇ꯭ꯔꯤꯡꯁꯦ ꯄꯨꯂꯞ ꯈꯣꯡꯗꯣꯏꯅꯤꯀꯣ ꯑꯗꯣ ꯁ꯭ꯇ꯭ꯔꯤꯡꯁꯦ ꯄꯨꯂꯞ ꯈꯣꯡꯗ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯇꯦ ꯃꯇꯦꯛ ꯑꯃ ꯇꯪꯈꯥꯏ ꯑꯃ ꯈꯣꯡꯉꯁꯨ ꯑꯗꯨꯝ ꯃꯈꯣꯏꯅ ꯇꯥꯗꯕ ꯁꯤꯗ ꯑꯗꯨꯒꯤ ꯁꯤꯒꯤꯁꯤꯅ ꯑꯃꯨꯛ ꯇꯣꯉꯥꯟꯈ꯭ꯔꯦ ꯑꯩ ꯑꯗꯨ ꯁꯤꯒꯤ ꯀꯃꯥꯏꯅ ꯐꯣꯔꯝ ꯇꯧꯔꯦ ꯍꯥꯏꯗꯣ ꯑꯩ ꯍꯥꯏꯖꯔꯛꯑꯒꯦꯀꯣ ꯑꯍꯥꯟꯕꯗ ꯀꯩꯅꯣꯒꯤ ꯍꯥꯟꯅ ꯍꯥꯏꯔꯒꯦ ꯏꯒꯤ ꯁꯦꯞꯇꯒꯤ ꯕꯥꯔꯀꯣꯗ ꯐꯣꯔꯝ ꯀꯃꯥꯏꯅ ꯇꯧꯒꯦꯅ ꯍꯥꯏꯕꯁꯦ ꯁꯤ ꯍꯥꯟꯅ ꯍꯥꯏꯔꯒꯦꯀꯣ ꯁꯤꯗ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯏ ꯂꯩꯔꯦ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯀꯩꯅꯣꯒꯤ ꯏꯁꯩꯒꯤ ꯅꯣꯠꯁꯤꯡꯁꯦ A B C D E F G ꯁꯨꯃꯥꯏꯅ ꯂꯩꯕꯁꯦ ꯀꯃꯥꯏꯅ ꯂꯥꯛꯀꯦ ꯍꯥꯏ ꯀꯥꯟꯗ ꯁꯤꯗꯒꯤꯅ ꯗꯤ ꯆꯠꯄꯁꯦ ꯁꯤ ꯂꯩꯔꯝꯕꯁꯤꯗꯒꯤ ꯍꯥꯏꯐꯦꯠ ꯆꯥꯎꯔꯛꯄ ꯍꯥꯏꯔꯛꯀꯦꯀꯣ ꯁꯤ ꯂꯩꯔꯝꯕꯁꯤꯗꯒꯤ ꯀꯥꯁꯦ ꯑꯃ ꯀꯥꯟꯊꯣꯛꯑꯒ ꯁꯤ ꯑꯃ ꯀꯥꯟꯊꯣꯛꯑꯒ ꯁꯤ ꯌꯧꯕꯁꯦ ꯗꯤ ꯑꯣꯏꯌꯦꯕꯀꯣ ꯁꯤ ꯅꯣꯠ ꯑꯣꯏꯅ ꯍꯥꯏꯔꯒꯦꯀꯣ ꯁꯤꯁꯤꯅ ꯁꯤ ꯗꯤ ꯑꯃ ꯀꯥꯜꯂꯒ ꯗꯤ ꯂꯩꯔꯦ ꯑꯗꯒꯤ ꯑꯃꯃꯨꯛ ꯀꯥꯜꯂꯒ ꯏ ꯂꯩꯔꯦ ꯑꯗꯨ ꯏꯒ ꯑꯦꯐꯀꯁꯤꯗꯤ ꯀꯥꯟꯅꯔꯣꯏꯀꯣ ꯏꯗꯒꯤ ꯑꯦꯐ ꯂꯥꯛꯑꯅꯤ ꯑꯦꯐꯇꯒꯤ ꯖꯤꯁꯤꯗ ꯑꯃ ꯀꯥꯜꯂꯅꯤ ꯖꯤꯗꯒꯤ ꯑꯦꯁꯦ ꯑꯃ ꯀꯥꯜꯂꯅꯤ ꯑꯦꯗꯒꯤ ꯕꯤ ꯑꯃ ꯀꯥꯜꯂꯅꯤ ꯑꯗꯨꯒ ꯕꯤꯗꯒꯤ ꯁꯤꯗ ꯀꯥꯜꯂꯔꯣꯏ ꯀꯥꯟꯗ꯭ꯔꯤꯁꯦ ꯏꯒ ꯑꯦꯐꯀꯗ ꯀꯥꯟꯗ꯭ꯔꯦꯀꯣ ꯏꯒ ꯑꯦꯐꯀ ꯑꯃ ꯀꯥꯟꯗ꯭ꯔꯦ ꯑꯗꯨꯒ ꯕꯤꯒ ꯁꯤꯒ ꯑꯃ ꯀꯥꯟꯗ꯭ꯔꯦ ꯁꯨꯃꯥꯏꯅ ꯁꯤꯒꯤ ꯀꯥꯟꯕꯒꯤ ꯀꯩꯅꯣꯁꯦ ꯍꯥꯟꯅꯁꯦ ꯍꯥꯞꯄꯨꯒꯗꯕꯅꯦꯕꯀꯣ ꯁꯨꯃꯥꯏꯅ ꯀꯥꯜꯂꯒ ꯂꯥꯛꯏꯅꯦꯕꯀꯣ ꯁꯤ ꯗꯤꯁꯦ ꯁꯥ ꯔꯦ ꯒ ꯃ ꯄꯥ ꯄꯥꯅꯦꯀꯣ ꯗ ꯅꯤ ꯁꯥ ꯁꯤꯒꯤ ꯅꯤꯁꯥꯗꯗꯤ ꯀꯥꯟꯗ꯭ꯔꯦꯀꯣ ꯒꯃ ꯑꯃ ꯀꯥꯟꯗ꯭ꯔꯦ ꯅꯤꯁꯥ ꯑꯃ ꯀꯥꯟꯗ꯭ꯔꯦ ꯏꯪꯂꯤꯁꯀꯤꯗ ꯍꯥꯏꯔꯒꯅ ꯁꯤ ꯗꯤ ꯋꯦꯁꯇꯔꯟꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤ ꯗꯤ ꯏ ꯑꯦꯐꯁꯦ ꯀꯥꯟꯗ꯭ꯔꯦꯀꯣ ꯏ ꯑꯦꯐ ꯖꯤ ꯑꯗꯨꯒ ꯖꯤ ꯂꯣꯏꯔꯒ ꯑꯦ ꯂꯥꯛꯇꯣꯏꯅꯤꯀꯣ ꯖꯤ ꯂꯣꯏꯔꯒ ꯑꯦꯁ ꯆꯠꯇꯦꯀꯣ ꯖꯤ ꯑꯦ ꯕꯤ ꯁꯤ ꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅꯅꯤꯀꯣ ꯂꯥꯛꯇꯣꯏꯁꯦ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯀꯩꯒꯨꯝꯕ ꯁꯤꯁꯤꯅ ꯑꯩꯈꯣꯏꯅ ꯀꯩꯅꯣꯗꯤ ꯂꯧꯕꯅꯦꯕ ꯁꯤꯁꯤꯅ ꯔꯨꯠ ꯅꯣꯠꯅꯦ ꯑꯩꯈꯣꯏ ꯁ꯭ꯀꯦꯜꯅꯦ ꯂꯧꯕꯒꯤ ꯁ꯭ꯀꯦꯜ ꯍꯧꯔꯛꯐꯝꯁꯤꯗꯒꯤ ꯌꯦꯡꯗꯣꯏꯅꯤꯀꯣ ꯁꯤꯗ ꯂꯧꯔꯛꯄ ꯃꯇꯝꯗ ꯑꯃ ꯀꯥꯜꯂꯦ ꯃꯊꯪ ꯀꯥꯟꯗ꯭ꯔꯦ
ꯀꯥꯟꯗ꯭ꯔꯦ ꯁꯨꯃꯥꯏꯅ ꯂꯥꯛꯇ꯭ꯔꯥ ꯁꯤꯗ ꯀꯩꯒꯨꯝꯕ ꯑꯩꯈꯣꯏꯅ ꯏꯗꯒꯤ ꯂꯧꯔꯁꯤ ꯈꯜꯂꯣꯀꯣ ꯁꯤꯁꯦ ꯂꯥꯁꯀꯤꯁꯦ ꯏꯅꯤꯀꯣ ꯏꯁꯇ꯭ꯔꯤꯡꯁꯦ ꯏꯗꯒꯤꯁꯨ ꯑꯗꯨꯝ ꯏꯗꯒꯤ ꯑꯃ ꯀꯥꯜꯂꯒ ꯔꯦ ꯒ ꯃ ꯄ ꯙ ꯅꯤ ꯁꯥ ꯍꯥꯏꯅ ꯆꯠꯇꯣꯏꯅꯦꯕꯀꯣ ꯁꯤꯒꯤ ꯃꯥꯒꯤ ꯈ꯭ꯋꯥꯏ ꯐꯥꯔꯁꯇ ꯁ꯭ꯀꯦꯜ ꯑꯃ ꯍꯥꯟꯅ ꯈꯪꯉꯅꯤꯀꯣ ꯁ꯭ꯀꯦꯜ ꯈꯪꯉ ꯃꯇꯨꯡꯗ ꯃꯥꯒꯤ ꯁꯤ ꯀꯥꯟꯕꯒꯤ ꯆꯥꯡꯁꯤꯃ ꯈꯪꯉꯅꯤꯀꯣ ꯔꯦꯒ ꯁꯨꯃꯥꯏꯅ ꯀꯥꯜꯂꯛꯄꯁꯦ ꯑꯃꯃꯝ ꯀꯥꯟ ꯆꯠꯂꯤ ꯒꯗꯒꯤ ꯃꯗ ꯂꯥꯛꯄꯗꯅ ꯑꯝꯇ ꯀꯥꯟꯗꯦ ꯍꯥꯏꯕꯁꯦ ꯈꯪꯉꯅꯤꯕꯀꯣ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯉꯁꯥꯏꯒꯤ ꯏ ꯈꯣꯡꯈꯤꯕꯗꯣ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯀꯦꯀꯣ ꯑꯩꯈꯣꯏꯁꯦ ꯏ ꯈꯣꯡꯕꯁꯦ ꯁꯤꯗ ꯑꯃ ꯄꯥꯏꯔꯦ ꯊꯥꯔꯠ ꯁ꯭ꯇ꯭ꯔꯤꯡꯒꯤ ꯐꯥꯔꯁ ꯐ꯭ꯔꯦꯠꯇ ꯑꯃ ꯑꯗꯨꯒ ꯐꯣꯔꯠꯀ ꯐꯤꯐꯀꯒꯤ ꯁꯦꯀꯦꯟ ꯐ꯭ꯔꯦꯠꯇ ꯁꯨꯃꯥꯏꯅ ꯏ ꯈꯣꯡꯉꯦ ꯍꯥꯏꯀꯣ ꯑꯗꯨ ꯏꯁꯦ ꯑꯩꯈꯣꯏꯅ ꯕꯥꯔꯀꯣꯠꯇꯗꯤ ꯕꯥꯔꯀꯣꯠ ꯇꯧꯔꯛꯄꯗ ꯅꯨꯡꯉꯥꯏꯅꯕ ꯁꯨꯃꯥꯏꯅ ꯂꯥꯛꯑꯅꯤꯕꯀꯣ ꯈꯨꯌꯥꯏꯁꯤꯅ ꯁꯤꯗ ꯂꯥꯛꯑꯅꯤ ꯑꯗꯨꯒ ꯈꯨꯅꯤꯡꯊꯧꯒ ꯈꯨꯅꯥꯎꯕꯤꯒ ꯁꯨꯃꯥꯏꯅ ꯆꯠꯂꯅꯤ ꯅꯝꯕꯝꯗꯨꯗꯤ ꯆꯨꯝꯃꯤꯀꯣ ꯈꯨꯠ ꯈꯛꯇ ꯁꯤꯟꯕꯅꯦꯀꯣ ꯈꯨꯠꯁꯥꯁꯦ ꯁꯨꯃꯥꯏꯅ ꯅꯝꯕ ꯑꯃꯨꯛ ꯌꯦꯡꯉꯣꯕꯀꯣ ꯁꯤ ꯅꯝꯕꯒ ꯈꯣꯡꯕ ꯇꯥꯕ꯭ꯔꯥ ꯌꯦꯡꯉꯣ ꯑꯍꯥꯟꯕꯗ ꯁꯤ ꯇꯥꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯉꯁꯥꯏꯅ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯈꯤꯕ ꯀꯩꯅꯣꯗꯨꯒꯤ ꯏꯒ ꯑꯦꯐꯀꯁꯦ ꯑꯃꯇꯪ ꯀꯥꯜꯂꯦꯅ ꯍꯥꯏꯗꯅ ꯀꯩꯅꯣꯗꯣ ꯋꯦꯁꯇꯔꯟꯒꯤ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣ ꯃ꯭ꯌꯨꯖꯤꯛꯀꯤ ꯅꯣꯠꯁꯤꯗ ꯏꯗꯒꯤ ꯑꯦꯐꯇ ꯁꯤꯗꯒꯤ ꯏꯗꯤ ꯑꯦꯐꯇ ꯑꯃꯇꯪ ꯀꯥꯜꯂꯕꯅꯤꯅ ꯍꯥꯏꯗꯤ ꯁꯤꯗ ꯑꯃ ꯀꯥꯟꯊꯣꯛꯑ ꯆꯠꯄꯗꯣ ꯆꯠꯂꯔꯣꯏꯕ ꯁꯤꯃ ꯀꯥꯟꯊꯣꯛꯑꯒ ꯆꯠꯈꯤꯗꯅ ꯑꯩꯈꯣꯏ ꯉꯁꯥꯏꯅ ꯁꯤꯗꯒꯤ ꯗꯤꯗ ꯂꯥꯛꯄꯗ ꯑꯃ ꯀꯥꯟꯊꯣꯛꯑ ꯆꯠꯈꯤꯗ꯭ꯔꯥ ꯑꯗꯨꯒ ꯏꯗꯒꯤ ꯑꯦꯐꯇ ꯂꯥꯛꯄꯗꯗꯤ ꯁꯤ ꯗꯤ ꯏꯗꯒꯤ ꯑꯦꯐꯇ ꯂꯥꯛꯄꯗ ꯀꯥꯟꯗꯦꯕ ꯀꯥꯟꯊꯣꯛꯇꯕꯤ ꯁꯨꯃꯥꯏꯅ ꯂꯥꯛꯑꯒ ꯃꯊꯪ ꯍꯦꯛ ꯆꯠꯈꯠꯄꯒ ꯂꯥꯛꯏꯒ ꯑꯗꯨꯅ ꯁꯤꯅ ꯑꯦꯐ ꯑꯣꯏꯒꯤꯀꯣ ꯑꯗꯨꯃꯥꯏꯅ ꯏꯗꯒꯤ ꯑꯩꯈꯣꯏꯅ ꯑꯦꯐꯇ ꯈꯣꯡꯒꯦ ꯍꯥꯏ ꯇꯥꯔꯗꯤ ꯏ ꯁꯨꯃꯥꯏꯅ ꯂꯩꯕꯁꯦ ꯑꯗꯒꯤ ꯑꯃꯈꯛ ꯆꯠꯈꯠꯂꯣ ꯑꯗꯨꯒ ꯁꯤꯒꯤ ꯋꯥꯠꯍꯧꯔꯤꯕ ꯃꯁꯥꯡꯁꯤꯗ ꯈꯨꯗꯣꯝꯕꯤ ꯁꯨꯃꯥꯏꯅ ꯊꯝꯃꯣ ꯈꯨꯗꯣꯝꯕꯤꯁꯤꯅ ꯅꯝꯗꯣꯏꯁꯦ ꯁꯤꯗ ꯑꯩꯈꯣꯏꯅ ꯏꯁꯇ꯭ꯔꯤꯡ ꯑꯍꯨꯝꯗꯤ ꯅꯝꯊꯣꯛꯈ꯭ꯔꯦꯕꯀꯣ ꯋꯥꯠꯍꯧꯔꯤꯕ ꯃꯈꯥꯒꯤ ꯑꯅꯤꯁꯤꯃꯅꯦ ꯃꯊꯛꯀꯤꯁꯤꯃꯅꯦ ꯈꯨꯗꯣꯝꯕꯤꯅ ꯁꯨꯃꯥꯏꯅ ꯅꯝꯃꯅꯤ ꯁꯤꯅ ꯑꯦꯐ ꯇꯥꯔꯅꯤ ꯀꯃꯥꯏꯅ ꯐꯣꯝ ꯇꯧꯔꯦ ꯍꯥꯏꯕꯗꯨ ꯁꯤ ꯂꯩꯔꯦ ꯏ ꯁꯨꯃꯥꯏꯅ ꯂꯩꯔꯝꯃꯦ ꯏꯁꯤꯗꯒꯤ ꯃꯆꯤꯟ ꯈꯜꯂꯒ ꯑꯦꯐ ꯂꯥꯛꯑꯦ ꯑꯗꯨꯒ ꯑꯦꯐꯇꯒꯤ ꯖꯤꯕꯨꯛ ꯂꯥꯛꯄꯗꯗꯤ ꯑꯃ ꯀꯥꯜꯂꯝꯃꯦꯀꯣ ꯑꯗꯨꯅ ꯀꯥꯟꯊꯣꯛꯑ ꯆꯠꯂꯁꯦ ꯁꯤꯒꯤ ꯁ꯭ꯇꯦꯞꯁꯤꯃ ꯀꯥꯜꯂꯒ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯈꯨꯅꯥꯎꯕꯤꯗ ꯁꯨꯃꯥꯏꯅ ꯂꯩꯔꯝꯕꯗꯒꯤ ꯀꯥꯟꯗꯕꯤ ꯁꯨꯃꯥꯏꯅ ꯂꯥꯛꯈꯤꯗꯅꯀꯣ ꯑꯗꯨꯗꯣ ꯁꯤꯗꯒꯤ ꯑꯃꯨꯛ ꯑꯦꯐꯇꯒꯤ ꯖꯤꯗ ꯑꯃꯨꯛ ꯂꯥꯛꯄꯗꯗꯤ ꯁꯤꯃ ꯀꯥꯟꯊꯣꯛꯑꯅꯤ ꯀꯥꯟꯊꯣꯛꯑ ꯁꯤ ꯌꯧꯔꯛꯑꯅꯤꯀꯣ ꯖꯤ ꯏ ꯂꯩꯔꯝꯃꯦ ꯏ ꯂꯩꯔꯝꯕꯗꯒꯤ ꯑꯦꯐ ꯂꯥꯛꯑꯦ ꯑꯦꯐꯇꯒꯤ ꯖꯤ ꯂꯥꯛꯑꯦ ꯖꯤꯗꯒꯤ ꯑꯦ ꯂꯥꯛꯑꯦ ꯑꯦꯗꯒꯤ ꯕꯤ ꯂꯥꯛꯑꯦ ꯁꯨꯝ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯁꯨꯝ ꯈꯪꯉꯨꯗ꯭ꯔꯁꯨ ꯌꯥꯏꯀꯣ ꯁꯤ ꯑꯗꯨꯝ ꯈꯪꯉꯗꯤ ꯁꯤ ꯃꯇꯤꯛ ꯆꯥꯅ ꯑꯗꯨꯝ ꯈꯪꯉꯣꯕꯀꯣ ꯁꯤ ꯑꯗꯨꯝ ꯐꯦꯃꯤꯂꯤꯌꯔ ꯑꯣꯏꯔꯀꯥꯟꯗꯨꯗ ꯃꯈꯥ ꯑꯃ ꯆꯠꯊꯕ ꯍꯩꯔꯛꯑꯅꯤꯕꯀꯣ ꯃꯔꯨꯑꯣꯏꯅ ꯏ ꯑꯦꯐ ꯖꯤ ꯑꯦ ꯁꯤꯕꯨ ꯈꯪꯕ ꯕꯤꯁꯦ ꯌꯧꯔꯨꯒꯤꯅꯨ ꯌꯥꯝ ꯀꯟꯅ ꯏ ꯑꯦꯐ ꯖꯤ ꯏꯒꯤ ꯁꯦꯞꯇꯣ ꯅꯤꯡꯁꯤꯡꯉꯤꯀꯣ ꯃꯌꯥꯏꯒꯤ ꯀꯩꯅꯣꯁꯤꯗ ꯊꯥꯔꯠ ꯁ꯭ꯇ꯭ꯔꯤꯡꯒꯤ ꯑꯍꯨꯝꯁꯨꯕ ꯁ꯭ꯇ꯭ꯔꯤꯡꯒꯤ ꯍꯥꯏꯇꯥꯔꯦ ꯐꯥꯔꯁ ꯐ꯭ꯔꯦꯠꯇ ꯑꯗꯨꯒ ꯀꯩꯅꯣ ꯃꯉꯥꯁꯨꯕ ꯁ꯭ꯇ꯭ꯔꯤꯡꯒꯤ ꯁꯦꯀꯦꯟ ꯐ꯭ꯔꯦꯠꯇ ꯁꯨꯃꯥꯏꯅ ꯅꯝꯕꯁꯦ ꯁꯤ ꯏꯅꯤꯀꯣ ꯁꯤ ꯄꯣꯠꯁꯤ ꯏꯅꯤꯀꯣ ꯏꯗꯒꯤ ꯁꯨꯃꯥꯏꯅ ꯑꯃ ꯂꯥꯛꯑꯒ ꯏꯗ ꯑꯦꯐꯇ ꯂꯥꯛꯄꯁꯦ ꯀꯥꯟꯗꯦꯅ ꯍꯥꯏꯈꯤꯀꯣ ꯑꯩꯅ ꯏꯗꯒꯤ ꯁꯨꯃꯥꯏꯅ ꯑꯃꯇꯪ ꯏꯟꯈꯠꯂꯛꯑꯅꯤ ꯑꯗꯒꯤ ꯑꯦꯐꯇꯒꯤ ꯖꯤꯗ ꯂꯥꯛꯄꯗꯤ ꯀꯥꯟꯕꯅꯤꯅ ꯑꯃ ꯀꯥꯟꯊꯣꯛꯑꯒ ꯆꯠꯈ꯭ꯔꯒꯅꯤ ꯑꯗꯥꯅ ꯈꯨꯗꯣꯝꯕꯤꯗ ꯑꯗꯨꯝ ꯌꯦꯡꯉꯁꯨ ꯌꯥꯏꯀꯣ ꯈꯨꯗꯣꯝꯕꯤꯁꯦ ꯁꯤꯗ ꯂꯩꯔꯝꯕꯗꯒꯤ ꯁꯤ ꯀꯥꯁꯤ ꯑꯃꯨꯛ ꯀꯥꯟꯊꯣꯛꯑꯒ ꯁꯤꯕꯨ ꯌꯧꯔꯛꯇꯣꯏꯅꯤꯀꯣ ꯆꯤꯡꯕꯗ ꯁꯨꯃꯥꯏꯅ ꯍꯥꯏꯐꯦꯠꯇꯪ ꯁꯥꯟꯅꯕꯤꯀꯣ ꯁꯤ ꯊꯨꯝꯍꯜꯂꯒꯅ ꯃꯔꯤꯔꯛ ꯈꯣꯡ ꯁꯨꯃꯥꯏꯅ ꯑꯍꯥꯟꯕꯗ 1 2 3 4 1 2 3 4 1 2 3 4 1 2 3 4 시마 시시 레이거 메저니고 회사 공이죠 이 메저니 이 메저더기 F 공부하래 G 공부하래 E 공부하래 누가 시기 타밍에 좀 지나 가도 제 마이너스 좀 담을 수 있고 그래서 만나 마이너 메저지 만나 홈바기 거 홈바도 시다 지 구도미지 사도 마이너 라 진짜 마이너 사운드 그런 거는 소문이고 메저지는 그래 넘점만 돌아니까 나는 제가 그런 컨트롤해야 두가 마이너스는 그냥 뭐 살면 돌아니 마이너 되고 지금 다도 보세 마이너니까 동사기 ꯑꯩꯈꯣꯏꯅ 오픈 바르코 바르기 ꯒꯤꯗꯤ ꯈꯨꯅꯥꯎꯕꯤꯒ ꯀꯩꯅꯣꯒꯅ ꯄꯥꯏꯗꯅ ꯈꯨꯅꯤꯡꯊꯧꯒꯅ ꯑꯗꯨꯝ ꯍꯥꯏ ꯑꯅꯤꯁꯦ ꯄꯥꯏꯔꯁꯤ ꯁꯤ ꯃꯥꯏꯅꯔꯅꯤꯀꯣ ꯑꯗꯨꯒ ꯉꯁꯥꯏ ꯑꯗꯨꯃꯥꯏꯅ ꯆꯞ ꯃꯥꯟꯅꯅ
ꯏꯗꯒꯤ Fꯇ ꯂꯥꯛꯄꯗꯤ ꯀꯥꯜꯂꯔꯣꯏ ꯑꯝꯇ ꯏꯟꯈꯠꯂꯅꯤ ꯈꯨꯌꯥꯏꯁꯦ ꯅꯝꯃꯔꯣꯏꯀꯣ ꯁꯤ ꯃꯥꯏꯅꯔꯅꯦ minor minor E minor F minor F ꯗꯩ G ꯗꯗꯤ ꯑꯃ ꯀꯥꯜꯂꯅꯤ G minor G ꯗꯩ A ꯁꯨ ꯑꯃ ꯀꯥꯜꯂꯅꯤ A minor E F minor G minor A minor E ꯁꯦꯞꯇ ꯕꯥꯔ ꯀꯣꯗ ꯈꯣꯡꯕ ꯍꯩꯔꯅꯤꯀꯣ ꯁꯤ ꯑꯣꯏꯇꯥꯔꯗꯤ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯐꯥꯔꯁꯁꯦ ꯂꯣꯏꯔꯦ ꯑꯗꯨꯒ ꯁꯦꯀꯦꯟꯒꯤꯁꯤꯅ ꯑꯩ ꯅꯦꯛꯁ ꯚꯤꯗꯤꯑꯣꯗ ꯑꯣꯏꯅ ꯁꯦꯝꯃꯛꯑꯒꯦꯀꯣ ꯀꯩꯅꯣꯒꯤ ꯑꯣꯏꯗꯣꯏꯅꯤꯀꯣ ꯑꯦꯁꯤꯗ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣꯗꯣ ꯌꯥꯝ ꯁꯥꯡꯅꯔꯣꯏꯈꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯊꯣꯛꯂꯛꯑꯒꯦꯕ